Naga micham faduna hostes thamliba thodok ta Chennaba Meeoi Khara fare Khara na Guwahati amani Nagaland Leikhre numit humni gi manungda faragani haina Manipur gi Chief Minister na thazaba pirakle hairi ngasi Naga People Union Imphal na sinduna Imphal East District gi manung channa leiba New Chakon gi Tribal Market gi Naga sing gi CSO sing Maitei gi CSO sing amadi Maitei Pangal gi CSO single loinana achauba rally ama Naga micham singda kuki khutlai paiba singna chathariba miot binai gi thawongbu yaningde haibar ka loinana CM Banglo tamna rally ama chatkre Meeoi lising kayana saruk yaduna chatkriba rally adu yamlaba state amadi Central Security Force na konung mamangda leiba traffic island da thatlaga thamki tungda Naga People Union Manipur gi Meeoi nipan na saba kangbu ama police na ka loinana Manipur CM unanaba changke CM unaba aduda lup asigi maikai degi memorandum ama pisinki hairi konung mamangda lehoriba rally aduda sarugyari ba miyamna mafam aduda khongjang changsinduna kholau kaya lauduna mihut nipan adu halakpa ngaike mihut kangbu aduna Chief Minister amadi Home Minister unaduna wari saraba matung paumi singa unaba amada Naga People Union Imphal gi President M Ngaramni na hai Aikoi CM amadi Home Minister ga unaduna micham faki bathodok ki matangda wari sanaki Chief Minister Khem Chanamadi Home Minister Govindas na thodok aduda Chennaba Meeoi Khara Leingak na Fagatpa Ngamle Khara Amana hauze Guwahati amadi Nagaland Loutuna Leikhre haina phongdoraki maralaiba Meeoi sing Leingak na numit humni gi manungda faragani haibagi thazabasu pirakhibane maram asina numit humni gi manungda amuk miyam gi oina mifam famlaga makha tana kari tausige haiba amuk khanaragani haike Naga People's Union Imphal na mi nipan Chief Minister amadi Home Minister pung ama henawadi share Chief Minister na akhoi da assurance pi mi accuse mi amse phanana ba thorang tawre khara shu phaba haure information chu khara phange haibise CM na si haibire shu advocate tawo haibise law gi matung ina chathagani Nemja Kip Kienche drop Taro Cabinet of Council of Minister Digi Haibise Huji Nago Hek Toki ba Monda I telephone Torke Haina CM Haire Adi Hendogna Magi Nupa Tangboy Kip Kienchi Book Topiro Aduga Shuse Apoket Topio Haibise Mashe Koi Timanche Miam Haibise Chief Minister da Ekoi Loin Maxe Ekoi Logi Makada Ekoi Action Number Shillage Haibise Assurance Pire Lelon White Page Meeting Guwahati da Lotan da Lere Amadi Nagaland da Lotna Lere Aduna Shoy Ekoi Nomi Nini Humni Manong de Ekoi Panaba Ekoi Chile Kampopi gi Police Maite Naga Yaudabnina Ekoi Information Lobangam the Wani Kradi Pare and the CM Assurance Pire Me Nini Humni Nibio Haibase Ekoi returning Asipauba Ekoi Nairishi Naga People's Union Imphal Amukogi President S. Sanjoy na phongdorakhibada maming dangairaba wahanthok leitraba Central Force sing han bikro haibasi aikoi ge chobo warib amani kanagumba kanglu fudup amana agaiba tawraklabadi lup na yengduna leiroi ima leiba kidamak thawai thananaba maptam punamakta leiri Manipur kanana su thugaiba yaroi samna machet ama fawba piba yaroi Manipur da leiriba kanglu fudup khudingmak aikoi gi iramdam asigi ichalinau ngaktani fazan khiba naga ichalinau sing thadorakpiu Fazan duna thamliba kuki tara marisu chinglemna thadokpana afaba oigini Manipur khundariba Meeoi la contrasti India ge divide and rule gi policy na mangam hangum si haiki ready Tower lady, I do with a soup Manipur Samra Masia the Caribbean, Manipur lady Jati Kudemo community Kudemo, a quick Iraiba is Jati Atani, a quick E. Maricina Atani, the quick is Hedren, Indian Singna, Manipur 1914, I think a simple without mute minutes at River say, Kudak the Lake Kadamni, Nagagi, Bisam Michino Sing Kudakta, without a conditional Tadokadame, Masi Sahi Mari Manasa, Magniwa, Saint Thomas Sai Kuntra, Nipu Popo Manipuri Mel, Lasiti, Dami Yum Nina Batura, Lord say, Yam right time me, have to say, I didn't